ahan badem numero update ama paunin kholdigi khutchege sekmai nongthon pan amadi sekmai laipat lomda amukka suhana bom amadi nongmai kapsin duna landarakre ngarang nongmai jing numit amadi ngasi lona ba hingda kuki militants singna luang sangkol amadi firen lomdagi sekmai nongthong ban amadi sekmai laipat lomda amukka suhana bom amadi nongmai kapsin duna landarakre security force ki maike degi khut handuna maike ani gi marakta nongmai kap nakre haidi thodo asigi matang da pauses na phangba paugi matung ina ngarang numidang pumapan makhai khara helakpa adwai de kuki militants singna firen amadi luang sanglomdagi sekmai long nongthongban amadi sekmai laipat rom da bom amadi nongmai kapsin laki madugi matung tarakpada nongmai round kaya kapsin duna akan momong da landaraki maduda sekmai laipat amadi nongthonban da duty ta duna laiba state force na sukhut handuna nongmai round khara kapki maike ani gi nongmai kapna ba adu matat lep laga nongalam de pung ani khara helakpa adwai phawba kapna ki hairi adu makpu nongmai kapna khiba adu da nakal ani makta asok apan amadi misi mina yawbagi paudi leite hairi aduga mathing update asina kukina hijack tawnaba khotna ruba gari kalhore laimakhong military hospital da pochai thina basang ruba mitai gari ama Kukisingna army ki mamang makta to over power tawtuna hijack tawnaba khotna rapadaga sik regiment ki personnel singi gari adu Kukisingdagi mulhore hairi thawduk asing asi ayuk pung wapan khara helakpa adwaida laimakhong ex serviceman colony checkpoint mathakta thokibani hairi thawduk asing matang da press na phangbu phawgi matung ina Kukisingna hijack tawnaba khotna ramba Mahindra Puro truck registration number MN 05C40 65 asi kanto sabal lagi nongthongbam Brajamani Allies inaus hi yang khaiga mathoi apok laikhidraba en babu gobo laimakhong military hospital da contract wa suba mi amagini hairi ngasi yokpung apan khara helakpa adwai da mahaki gari driver a risikanta koba amana gari adu da contract wa ki pochai khara haplaga laimakhong army hospital tamna lakpada laimakhong ex serviceman colony da laiba sik regiment gi entry point da gari adu entry tawnaba gari dagi kum tharakpada kuki masa ani sangslaklaga mahaki gari so adu mullaga sen khina pa hona ki maduda mahakna laubadi ki manak nakpada leiramba sik regiment ki personnel singse silaktuna kuki masa ani edu phabaga loinana gari so adu amuk munbani hairi thodu adu ki paw hek phangbaga leimakhong army gi ADM commandant masamak laktuna yengsilaba matungda gari adu amuk hanna gari mapuda sinnarakibani hairi